Krumzari, Miang Tabi Smutaram Okchari, Nasi Maru Pauda, World Kidney Day Torom Malim Gata Lebax in the Pantona Bago Manipuri Mapong Gada Supantona Cray. Chief Minister na Edisigi Wakatabi Drabasu Union Minister Sina Ling Batungani Hana Tazaba Pirali Hari Amadi and Sovakida na MPP President Oikre ILP Chanaba Bharat Sarkar Taksilagani High Cray. Mapungaba Pau Pizari. Malim Gi Atay Lebax in the Pantona Bagum World Kidney Day Torom Manipuri Mapong Gada Supangto Cray, Kidney for Life, Stop Acute Kidney Injury Habit Tim that Toromasi Pantona Kibani, Kidney Gi Problem Later Badi, Ngana Lion Hopana Mubagi Punsi Kanbangami, Kidney Ga Heart Ga Yamna Mari Lane Hina Sky Hospital and Research Center Ge, GMNL Siam Kisona Fundokre, Ngasi Rims Rota Labor Hospital, Asida Pangtopa, World Kidney Day Gitoromda Mahana Wafamasi Fundokibani, Toromada Manipur Sakargi Finance Department Ke, Institutional Finance Ke Director Lakshmi Kumar Amadi, Atay Dr. Kya Susarya Ke, Hospital Asida Ladiba, Nabasinda Toroma Oina, Kudol Posing Pituna Ikai Kumnaki, El Siam Kisona Makatana Fundokibada, Diabetes Patients Singna Kidney Failure Oba, Yabagi Maram Lay. Maramaduna chronic amadi acute kidney failure asi thoktana ba section ba mathau tai painkiller yam nabagi maram oi hai raduna kidney laina gi dagi nga thongna ba wafam kya ma na phongdoki tamna sum fasla kala adegi norma premi promo ba soron ba adegi sing uraza to na pa matan de jam khenga ba adegi kini kisi pra velo ya dialysis ta depend on Tauramasi Rimski Mini Auditorium the Supangto Doctor Amadi Patient Kiana Tauramadu the Saruya K Rimski Nephrology Department Ki Dr. N. Sarat Kumarna Jahi Tara Nipandagi Humfu Fawi Manung the Labor Musina Kidney PBJ Kidney Transplant over the Blood Group Manabasing Oigadavani Kidney Gilena Asi Yamna Common Oi Adubu Masi Kiningai Oi Kana Lion Horabadi Kidney Fell Oi Dabaya Haike Winana Dialysis the Womatamda Hemodialysis Amadi Peritoneal Dialysis Jangi Haike Yamna Luba or Sakamoniba practically to the live say the operation the live for live lens of operation calendar transplant in the program in the Nakana the Tamaka yet on the Amada Totomana Kinisi Ama Handa and the young job that took in try to try the Tamaga my singing the Samzani sing of that and my article when patient who are treated some states of National Alliance for Elder People's Livelihood Research Advocacy and Chronic Diseases of Indiana Sinduna World Kidney Day Gitorom Asi Porom Pataleba Janims the Supamtoke Donut Kidney for Life Receipt Haiba Pandamda Pangtok Betorom Aduda Janimski Professor T.S. Biren Singa Amadi Dr. K. Santibala Devi Susaruyake Professor Birena Kidney Gi Layong Amadi Masidagi Matokaram Nanga Tokani Habagi Matanga Wanganke. Autonomous District Council ki power amadi function tawba yanaba tonganba state budget thamnaba yauna atay dabi kaya tanduna lakhiba du Manipur ki Chief Minister na tabi drapasu Union Minister yauna atay luchungba singna ningba thungalagani haibagi thazaba pirakle haina ADC CM ge Secretary Hamza Thangna phongdokre Wafam Singasi Sangafam the Laiba ADC Office Japan Tokiba Paumi Singa Unaba Amada Phongdokibani Paumi Singa Unabadu the Convener M Ngalangja Susaruyake Hamza Thangna Makhatara Phongdokibada ADC CM na Chief Minister Bu Unanaba Kayara Hanna Honarabasu Ayaba Pirak Tabadagi Governor ga Unaduna Dabi Singh Taksilaba Matungda Mihut Kambu Amana Haukiba Fabric Luchingwa Singh Aduna Makoi Dabi Singh Maram Jabani Phongdoro Pagaloina na Union Home Minister na Chief Minister ga Unaraga Wari Sagani Habagi Thazaba Pele Masida Sunatana Pendaba Ledabati Delida Amu Laktuna Wari Sanasi Hana Su Phongdora Ki Haina Paumi Singda Paudom Ki Yang Haipom Ledak Delhi chale Prime Minister Home Minister Sonia Gandhi Rahul Gandhi adigi Mantri atei de unaraga koi gi grievances mayam je hairu re koi na din hoi gi grievances mayam du genuine oi achumbani madu loi na ba koi jengsin bi gani Home Minister na di Chief Minister wari sanagani karigumban hoi pendrasu amuk lau ana
कोई एडवाइस तो भी रही डिस्ट्रिक्ट काउंसिल मणिपुर डिस्ट्रिक्ट काउंसिल लेबसी पावर एंड फंक्शन से करें तो भी यादरे मणिपुर की डेवलपमेंट दा चौखटपदा कोई डिस्ट्रिक्ट काउंसिल सु सरुक या हनबियु न मेनली मधु की टारगेट कोई चलुबनी अमरोम दा हंदकता एडीसी चांदल की चेयरमैन की युमदा सखंदबसिंगना बोम लंगसिंदुना अटैक तोखिबादु कमिटी असिना कन्ना यानिंगदबा वाफम ngalaang jana buke adugumba thawong adu matungda amu hana tobiganu haibaga loinana chief minister na ADC gi yef badagi center da chatuna wakatpani haiki pamdaba yanadaba lerebso ekpai sangdaineba wari saraga ekpai jamna thokpa yanaba purakpa se ekpai mayamna honnabiu asikumbadi repeat tobiganu haina ekpai house na ngasi contempt tawbaga loinana appeal si thotokchi Matam Kuina Regional Party ama oiriba MPP ki president ki hangduna lakhiba fam ngasidagi mention kre hana interim president oina thopuduna lakhiba Sova Kirana party asigi president ki fam ngasidagi puba haukre fam asigi damak mahangna chahi ahum thopugadabani hairi mahapu president khanle haina returning officer H Nabasyamna party ki chana patha matung ina lauthopaga iroina ngasi party asigi conference amasu pangtokre tharamadda party ki president Sova Kiran Dr L Chandramani amadi ataimye kyasu conference adu da sarya Wanga Kibasingna, housing Manipur, Oriba, Tangdulaita, Daba, Amadi, Tungi, Mirolda, Akaiba Piga, the Vakayagi Matanga, Wanga K, Sarkar Paiba, Muisina, Prazasangi, Hulkanga, Tabak Tobachangi, Tonga Tonga Bakanglukiana, Kundariba, Manipurda, Amata, Oinanusi, Chanana, Lainava, Tabak Toram Sing Pakapachangi, Fondona K, Party President Sovakirana, Manipurda, Jahikayagi Mamangdagi, Lamdam, Asida Chanariba, Armed Forces Special Powers, Lautonaba, Amadi, Inner Line Permit Chananaba, Wafam Fondoke, Tangnariba State, Nagaland, Mizoram, Amadi, Arunachal Pradesh na ILP chanaraga Manipur da system asi karigi chanaroi doribano maramaduna MPP na Manipur da ILP chananaba Bharat Sarkar ga thengnagani haiki ngasi ni Manipur da ILP leidabadagi 2010 gi bising thibada report thibada sing tamda leijariba yelhomi ekhoidagi mapandagi lakwa ni gi masingna masing hengadore haina report tamradi asigumba mapandagi nioi chanchel fibam si aikoina thingaudrabadi Manipur su Tripura or Pro Hanai Late. Tangleba State, Nagaland, Mizoram, Arunachal Pradesh, na ILP Sanaraga. Manipur the Taito ILP Sanaroi. Masini Akuna, Hamdi Wapam, Nunti Hamdi Wapam, Pokum the Pundava. Tarantana Pokum Hungary, Ikona, Ikona, Linkasava, Ikoni Kutaleva, Manipur People's Party in Sarkar, Pirate, Masiki Pop, Vegan. More sub-district hospital ki fibam UCM ki team amana hakthengna chatuna yengsin kre khongchat aduda hospital Fondoke Nakalamarumda UCM gi Maikaidagi hospital asigi awara pa kaya leiriba asi mari leinaba authority na miyeng changbiduna athuba matamda darka leibasing manbiduna prajasingi ana layeng da khudong chana bahona biu haiki Thangal Bazagi Precision Manakta Leba double pole Makhongda JCB season aduna amoda kai kothokpada electricity department ki mamal yamlaba 11 kV gi power cable sing satina amangata thwal lambana maram oiduna 11 kV power cable asina konba Suandana Bahona Bio Hana, Infal Electrical Division number 1 gi EE Ibo Chobana Kangalakli, Department Kimus in Angasi Numidang Atemwa Fauba Ya Driba 11 kV gi Power Cable Sing Samson Sazanagi Tabak Chatakre. Manipuri University da Digital Library gi Kudong Chabal Banina, Mairi Sing Awang Bataki Mahima Sing Tambada Chowna Kana Bapivangam Lagani Haina,
Manipuri University ki Student Welfare ki Dean Professor R.K. Hemkumar na phongdokre wafamasi ngasi National Library Kolkata Government of India amadi Manipur University Library na punna sinduna Manipur University ki Library Hall da chatharakiba numit marini ki oiba Digital Library National Workshop loisindagi thorom da phongdokibani tharomadu da Manipur University ki School of Social Sciences ki Dean Professor E. Bijoy Kumar amadi Librarian Dr. T.S. Komdon Susarya ki tharomadu ga mari leina na workshop asida saruk yakiba singda memento amadi certificate na chungba yantoki tharomadu da wangang laduna Professor E. Bijoy Kumar na Digital Library ki iho lamdam asida lak labana lamdam asigi mahirui singda chawna kanaba fanglagani haiki Manipur University ki library asi Digital Library olabana mahirui singna makhoi gi ayamba lairik thibada matam changlaroi pabadasu hena nuairagani library asida lupa lak ama lising humbudra rom gi lairik leidi loinana e-book singsu thamduna mahirui singda kanaba fanglagani haiki Jahi taragi matungda Forest Department na Kaibul Lamjau National Park ta leriba sangai masing thikre hana leremba masing dagi hengal lamba yai haina Forest Department na phungdokre malem gi oina amata ngairaba National Park asida leriba sangai sing asi eng lising machamapan umbudra mangada taramari khak lerambadagi mutkiba yabagi fibam da leramlabani adubu Manipur Sarkar lanai lup amadi sangai bo nusijaba kangbu singna punna hona minabadagi masing asi hengalakibani haidi Forest Department ki Wildlife Wing na lanai organization amasung lamlakisa ujek sing nusijaba kangbu ga punna kusamna duna ngarang March 13 gi ayuk pung mangadagi mapan fauba park asigi Watch Tower Kuntradagi Sangai Kharsa amasung Lamok Singh masing thiba gi thabak chathaki masing thiba aduda Range Officer ahum KH Hitler L Sarat amasung L Biramangol na Watch Tower amamamda enumerator ani thamlaga sa masing thiba aduda mateng pangki Chief Wildlife Warden ke Angami Conservator of Forest Wildlife T.S. Mohendro Pratap amadi DCF L. Joy Kumar na Kaibul Lamjau Head Office ta leraga monitor tauke square kilometer nifu chawba park asida fangliba sangai amasung masiga leminari ba kharsa amadi lamok sing masing thiba adu haukiba chahi inglisingani subna humda thikiba adugi matung tarakpada chahi tara leraga thikibani hiramasi matangda Conservator of Forest J.S. Mohendro Pratap na park asigi fibam Faribra yengnanaba amasung masida leriba sa singi masing scientific oiba maungda khangdoknaba pandamda chathabani handang masing thiba asida sangai sing ningthijana uke loinana hana leramba masingdagi hengalamgani haibagi thajabalai phongdoki Music chathariba bi kebulam jaw gi management asi fagattabra soktharapra fagathandra haibagi madugi indicator haibatar madu hapet madugi scientifically akoi yengnabi damukta pangtokpa akoi program amne Masista kuina ngasimakti kuina kuigi whole Kebulam Jaw National Park si plot kuigi contract ong khade masista kuina enumerator ani habidi kuigi department site ge ma adagi kuigi NGOs wildlife activists amadi wildlife puthoi oba kuigi experts sing masina chingma mayamna amam plot amada plot contract mi ani ni habidi mi humbu haibitare abne ananga si fangliba data je kuina akui scientifically kuina muk analysis samat to darkar hoibna exactly kya fange habidi ngasi makti akui pungdo pangamro panba yai inglisingani subna ohumda masing thikiba aduda sangai masing chamaga marfu oikibani adumapu Wildlife Institute of India na inglisingani subna tarukta study tawbo matamdadi sangai masing umfudagi chama fawbugi manungda oigani haina phongdokiba leikrabani Nauna Sabal Loraba Tawal Bazada, Hokiba February Taranipandagi, Ariba Pofam from Bisinda, Pofam Piduna, Faman Baha Krabasu, Nauna Card Paiba, Pofam from Bisingidi, Tawal Mela Ground the Leba, temporary set of Famanduna, Lading a Chereta, Narankangodana, Numidang, Atemada, SP Tawal Gimi, Makada, Police Team Amana, temporary setsing under today Lamde Hari, Tawanga Yaning the Fondo Tunanga Sayu, Angan with a Pofam Pidriba Singna, Tawal Mela Ground Fauduna, Chatpa Gari Sing Tinjina, Achat Awokaya, the town upon the peak. Irang adu laksina na bahona bada Thawal Police amadi Thawal Commando na tear gas amadi bomb sing kaptuna irang adu laksina na bahona ke ayuk pung tara rom taba aduwai dagidi mahusagong gari chanaki lambi thingba adu da saruya kibe amana kana amata taklamdana numidang athimda temporary set thude lamba adu pende mara levi sing chera pigedabani haike
Ado mo na paisa bida bagi tamak takat siya koy bu sumay na namdar agat tambay ba siya koy tumi na karamay na kang na lay doy no ba akoy di am tun ba mini lay na ba mini no magising saran ta na bu na ba yang wan da ba mini How Kiba March Tara Nitogi Numidang the Report Sinam Lekai the Leba AK Sarat Chandragim da Sakang the Basina no may Amadi hand grenade Tamzil Lambagi Tombu Yaning the Bafondo to Nangasi Lekai Asida Nupisina Wakami from Pantokre Bachaspati Lekai Amadi Sinam Lekai Nupisina Chatakiba Wakami from Aduda Yemlata Bom Amadi no may Tamlamba Yaning de no main solution Purapa Yaroi Equi Santi Pami Miangi Punsi Mi Pai Pongano Haiba Waro Sing Preka Sing the Eke Wakami from the Saruyakibi Nupi Amana PhD da AE Oiba Sarat Chandragi Yum that Satarama Tawong Asi Matunda Tobigano Wari Watai Sanaduna Solution Purang Nabahana Bio Haiba Fondoke Manipuri University Mass-Com Department Amadi Ali Jabbar Jang National Institute for the Hearing Handicap Mumbai Anina Puna Kusamnaduna Numinini Eba Orientation Cum Training Program in Media and Accessibility Ngasidagi Manipuri University Mass-Com gi holda hokre Haudopaki Tharmaduda Manipuri University School of Social Sciences ki Dean Professor E. Bijoy Kumar University of Mumbai gi Mihut Dr. Sanjay Ranade Oxford India New Delhi gi Mihut ke Kanan Susaruya ke Trainee ke Anasaruya ke Batharam Asigamadi Lenana Professor Bijoy Kumar na Nama Soiraba Singbu Hantana Yengbagi Mahuta Makoibu Miyoiba Ama Oina Hinganaba Makoigi Hingbagi Hak Sing Adu Ekoina Ikai Kumnabi Gadabani Haike Mana Makata Raduna Makoigi Chakot Harangi Dama Policy Program Kaya Semagi Tangai Fadabalay Mausago Makoisu Maning Tamna Hingba Ngamnaba Awareness Program Kaya Pangtopagaloina Pangbiya Pamateng Pangbina Bagi Tangai Fadabalay Fundoke Panbaya Badi training program Sigi Manungda Malem Gi Oina Maming Chatlabat Nama Servicing the Yum from Oiba documentary film Ama Utpadanatana Rolo Media Matanda Tongan Ba resource person Kana Wangangani Hari Ngasi International Rivers Day Mari Lenana Semai Tural Kansi have a team that Tongan Ba Civil Society Amadi Semai Deleba Women's Society Sing Pulaga International Rivers Day Toram Pangtokre Semai Tural Kanana Pangtokba Toram Aduda Semai Gi Akoibeta Kundariba Praza Sing Yauna Mahiri Kana Saruyaki Center for Organization Research and Education Gi Convener El Devabata Roina Toram Adugi Nungi Waro Piraduna Miueba Samasta Turel Amadi Pan Hingana Bagi Lambi Pi Vidaratana Malem Asida Ladiba Tawai Pamba Jiba Kasu Hingana Bagi Machak Oidi Hauze Manipur the Chediba Turel Singi Fibam Asukimatic Fibam Soxide Turel Konung Tengalakpa Amadi Turel the Fata Haudi Tadarapana Ising Chauto in a Toli Chediba Turel Sing Asina Lokta Itin Pam Oibana Lotaki Fibam Su Asukimatic Kudung Tininga Oidi Haike Tharamasi Mapitel Dam Affected Villages Organization Committee on the Protection on Natural Resources in Manipur Citizen Council for Dam and Development Nasinduna Ukrul District in Manung Chanba Yangukom Thoi Village Tapangthoki Tharam Aduda Committee on the Protection on Natural Resources in Manipur gi Jitenyum Nam Amadi International Rivers South Asia gi Director Samir Mehta Susaruya ke Tharamasi Gamari Lenana Thoi Amadi Chadung Village ki Khunja Singna Tungi Mirol gi Damak Yengbiduna Mapitel Dam na Sokadaba Singdagi Kalhonaba Mari Lenaba Singda Mateng Pangbiu Fondoki Resource Person Oina Mapitel Dam and Affected Villages Organization ge Advisory Board ke Convener Thanmi Kasung Naga Women Union ke President Aran Pamai Mahati Nasu issue asigi matangda ke Tungda Tongan Baware Mapal Loduna Miam ki Ever Rally Ama Pen the Bokolau Lautuna Tobal Turel Torbanda Chatke All Manipur RNTCP Contractual Workers Welfare Union na Tongan Badabi kaya galoy na tabal lepagi strike chang sila kibado hayang March tara mga dagi matam karagi oina komthole hay na union asigi secretary HELENDRO mga na tadarok pacherol amana khangalali amaromda na Pungkun Marigi Jurachampur District Bantawani Torambadu Yaithole Hairi Malegi Oina Apipa Furup Machasingi Loan Amadi Culture Mangsila Liba Asida English Mapangi UNESCO gi reporta Awang Nopo Bharat Kundariba Furup Chamagamar Fudra Taruk Lomgi Loan Amadi Culture Sing Mangsila Lihari Hiramasigamari Lenana Research Center for Tribal and Endangered Languages Karan College Guwahati na Sinduna Hokiba March Taret Amadi March Taramatoida Infagi Press Club Amadi
Art and BA Church da pangthokiba National Workshop on Tribal and Endangered Languages on Northeastern State haibasigi makha tarakpa oina ngasi Imphal dagi kilometer kuntra tare lom chatlaga leiba mioi chani ga hufurom khundaba aduga yumna kuntra mapan lom leiba cycle block ki manung da leiba Senapati district ki Sadu Koireng da workshop asigi convener amadi project director oiriba Dr. T.H. Chandramani na hakthing na chatuna yeng singkre loinana Koireng jati singi oiraliba film singi matang da kumna khana na kre Koireng jati singi oiba tongan ba information kaya khungi khulakpa amadi authority singda paudam ki Koireng jati gi sagai ahum wirei thamtu Kwang hariba asi atopa jati gi sagai da tinkre haba wafam sing phongdo pagaloina na village chief amadi village authority singna su yazaki mahana makha taraduna apipa furup singi saktam ngak na bahona bada government ki policy program na chungba kaya sem darkar oi haba wafam su phongdoki Manipur Sarkar ki medical directorate ki cherol amagi matung inna staff nurse kumathoi amadi female health worker chani logodori hari staff nurse ki ahangbo post kumathoi asigi manungda unreserved taranithoi ST ki taruk amadi OBC meitei gi ahumni aduga female health worker gi ahangbo post chani asigi manungda jamana unreserved ni ST gi na hufudithoi SC gi mari OBC meitei gi na kunmanga pangal gi nipan amadi Delhi Nepali gi na amamamni akupa marol directorate of health services tagi khangbayagani hari Friends na nungsinaba punna hingminaba lengak minaba amadi machinmanau oibagi marida yumfam oiraga chungi khul marida hidak langthak kaya lemna yanthokre mafam sing adudi Ukrul district ki Kangoi khul Kasum khuno Kharan khul amadi Senapati district ki Leisi Phung village ni ngasi Friends ki office da pangthopa ajamba thorom amada khul sing asigi ningthau sing da Friends ki Friends na lawrak liba khong thawdang bu thaga perform ki ekoi ki ba iram dam se kan bai ba se ki thawdang ni wasai da lakminari ba laiminari ba ekoi khudmo amato anda yamina gani ya ni wakalondu sabsala phawne lai je batai Imphal West Police Commando amasung Kuntra Suba Assam Rifles ki apunba khutpo amana Pripak VC group ki mio ama fare hari faraba mio adudi N Siam Kanai Singa Jai Kungataret apokpa Rabai Lamsang Bazar Lamdeng Khunok dagini ma ngarang Lamsang Bazar dagi fabni hari mangon dagi Chinese hand grenade ama fagat pangamle haina Imphal West Police Luang sabam ta leiba Carmel Jyoti Children Home da singzamai chunga mathak namana pamle kai dagi achom thoiba koba mio amana mahaki machanupa korongam bagi ming da Children Home asigi angang singda chana na bopolam amadi firol yanthokre Laibak tiba thawdo ama oina ngasi nungthil awang sekmaida nauna tobo goa ama sengdongna bohona bada mio ahum sire aduga amana arubo phibam da laikanari hairi thawdo asi ngasi nungthil pung anirom tabada thokibani thawdo tholiba mafam aduna awang sekmai nongthongban haidaga khangnaba gas bottling pan manaki mafam amadani hariba mio sing aduna goa adu sengdokna ba kumthakibada fataba gas thengnabadagi makoi mari gyan mangduna goha manungda taduna leibadagi manak nakpada leiramba mio sina kumthaduna makoi lokhatki makoi mari lokhalaba matungda mio ahum apam aduda lekidabani aduga hingowa mio aduna Koirenggai da leiba CMC hospital da pukhatuna arubo phibam da laikanaki lekidraba mio amadi asokpa adugi maming matha chapchana khangbangamdri CPWD gi makhada chamagani fum doi suba battalion CRPF Lamphel amadi RIMS homeopathy gi boundary sem sabagi thabak mapan gi farm na niyam lana lawna na bahonai haba wafam da airport manakta leiba CPWD office da mapan gi farm gi mihut ka Manipur gi CPWD gi contractor association ga ningai sangdan na ba thokre thawdo singa sinunthil pung ani ga mini kuntrarom chapamatam da thokibani thawdo siga mari leinana CPWD complex da Manipur CPWD contractor association gi member L Chandramani na CPWD gi thabak sing mahusana state ki contractor association na yanabagi matung ina mathang manau naiduna lobagi chanabi lei state asigi CPWD contractor singna atopa state thabak loge hairabadi association adugi makhada changnei adubu handak mapalam gi firm amagi mihut amana state security force kharapura namduna tender yauna na honaraba yaning de hari makhata na association asigi ke subasna mapalam gi firm kayana thabak toram laga quality leina thabak toram dabadagi mamangda pamdaba thodok thokibe leire maramasina hiramasi matangda CPWD gi official singna su kupna yang sindina ba apil tauki
मोरे लेब कमांडो अमदी पुलिस की टीम अमना मोरे वार्ड नंबर 6 तगी KNLF की मियो अम फारे हारी फारब मियो अदुदी जनमिंग थांग गुइटे जय कुंट्रा अपोपा काइलन गुइटे मोरे वार्ड 9 दगिनी हारेब मियो असि संखाई थंखाई कयादा जेनब मिसंगनी हारी UCM अमदी मैते काउंसिल मोरे अनी पुन खुसमनदुना ngasi मोरे की कोंदोंग लारेंबी लाइबुंगदा नोमुगे ओबा लेमना लाइंबगी हेल्थ कैम्प अमा पांगथोक्रे कैम्प अदुदा युमथंगना लेबा म्यांमार की मियो सिंग्यावना मियो चमंगारोम लेमना लाइंगबदना तना हिदा लांथक संसु यंथोके पुन्ना डॉक्टर 15 अमदी पैरामेडिकल पर्सन सिंगना सरुक यादना पांगथोके कैम्प अदुदा मलेरिया TB अमदी HIV AIDS की मतंग X-ray, ultrasound, amadi minor OT की खुदों चाबसु फंगन की पांगथोलिबा केम असिगी मतंगदा UCM की प्रेसिडेंट वाई नबचंद्रना इंडो म्यांमार बॉर्डर टाउन असिदा खुंदारिबा मियामना हक्सल की मतंगदा मायोकनरिबा लोइनना बॉर्डर ट्रेड की मरुएबा साउथ ईस्ट एशिया लेबाकसिंग अमदी चाइनागा अफबा मरी थमनबगी लौखलपा खुंथांग अमा ओइना हेल्थ कैम्प असी सिनबनी हाइकी मखाताना UCM ना मोरे दलेरिबा तोंगान तोंगान सरकार की डिपार्टमेंट सिंगी थबक थोरम सिंगसु येंसिलगनी फोंदोके All Manipur Working Journalists Union की मियोई तरा मरीने साबा मिहुर कांगबो अमा हयेंग त्रिपुरा की दमक इम्फाल थादोलगनी खोंगचर से डिप्यूटी चीफ मिनिस्टर के खांगमना मणिपुर प्रेस क्लब तगी लमथागनी हाइदी लोइनना खोंगचर असिदा त्रिपुरा दा खुंदारिबा मणिपुरी सिंगी पुंसी मेहिंग मखोइगी सरकारना लखोलिबा चाखो थौरांग सिंग अमदी पंचायती राज कमदौना माइ पाकलिबनो हाबगी मतंगदा खंगदोकना बहोनगनी हाइदी खोंगचर से स्टेट प्लानिंग डिपार्टमेंट की तेंबांग लोइनना सिनबनी हाइदी Jahi tara mangarom surabi masagi maming sagosem thoi kobini haiba nupi macha ama child line imphal na hokiba march tara humdoida kawa naurem lekai da chatlingai da thengnabadagi makoi gi office ta fazinduna thamle hari nupi macha asina phongdoropagi matung ina ma ki mama gi maming raj devi kawi aduga mapa gi maming na sagosem na naw kawi Chandel district tagi ni hari mahak ngasi Chandel district ki child welfare committee ta kusina kre hari kana gubana mahapu masakhang ba yaurabadi child line imphal natraga child welfare committee Chandel da contact to Hari Maoist Communist Party Manipur na lai ba miyam gi phangpham thokpa ana lain gi khudongchawa phangna ba political amadi military struggle changsingadori ba sida miyam na su saruya biyo haina aina thinkraba lub asigi secretary publicity and propaganda nonglen meite na thadrup cherol amana khangalali cherol sina makha taraduna rims thabak toriba senior doctor amana tha amada non practicing allowance hapsilaga lupa lakh amaga lising marifu fawba phangli masida sunatana medical representative ki khuthangda ahen ba sempham kaya amasu phangli hairi rims ki doctor amana jayol amagi manungda Sunday amadi general holiday natana atay matamda masagi office hour ayuk pung tara dagi numida waram pung mari ga minute kuntra fawba legadabani ona taina badak lanai clinic amadi private hospital singda chanana bohana duna leire hari handakta ikui kuidana rims da layeng wala kwa bharat ki intelligence officer ama rims ki doctor amana atopa private clinic ta layeng luna ba phongdo lubadagi wathok fawba thokre hari sinmi kaya na wa layeng na bohona bada kudong chada kaya mayonari basida sunatana doctor sinna mihun bagi damang lupa chani dagi chahum fawba lauri hari oirali ba fibam asina praja singda awaba mayok nagada ba kaya asi yenglaga doctor singi mayok ta apun ba iho ama changsilasi hari Jiribam da leba marfutare suba battalion CRPF amadi Titus Jiribam na sinduna Jiribam da HIV AIDS ki maramda counseling piba amadi lemna jawan sing HIV test tawagi tharoma ma pangthokre tharoma tu CO henjang na hodoki loina jawan chamarom HIV AIDS test toki hari Manipur Sarkar के Forest Department ने सिंधुना Green India Mission हाबिसिदा नोमुगेबा स्टेट लेवल वर्कशॉप अमांगसी इम्फाल होटल द पांथोक्रे थरोमदु एडिशनल चीफ सेक्रेटरी PC लमकुंगा ना होदोके लोइना तोंगा तोंगा स्टेट सिंग्याउना मणिपुर के फॉरेस्ट डिपार्टमेंट की मरी लेदब लैंडस्केप की मतंगदा सेमजिन साजनना बा यामना कुमना खनने की हाइरी पुंतरुक सेक्टर की तरुक शुबा Dogra Rifles na Sinduna Chandel District ki Manung Chanba Molcham Village da HIV AIDS ki matangda awareness program pangthokpadana tana laina asigi matangda jejai na chingba yantotuna marik chumna khangan khre hairi Jiribam subdivision ki oina lambi thong fataba kaya mari renaba singna hanna yengsin bidre Hiramasiga mari lainana Jiribam gi Gular Thondagi Uchathol amadi atay khungang kaya fauduna chaliba lambi asi semjin bidrabadi lambi thingzin bayangna tonga tonga ba khungjang kaya changsilagani hari ware basing asi Uchathol Junior High School gi lampakta pangthokiba miyam gi oiba mifam amada lawkibani hari hauzik sanabagi pau Ngasigi sanabagi pauda
Yausang manungda Kangleipak Students Association na sinura pangtokadriba second Inter-District Kangleipak Trophy ki damag Imphal East District Football Association da affiliate toroba unit singna junior ki sanaroi mga tha asigi taratarukta khurai ki YOSC ground da ayuki pungtare taba matamda tharaknaba Imphal East District Football Association ki Assistant Secretary ki Cherol amana khangalakli Manipur Cricket Association na sinuna luang popa cricket ground na chathariba elite league ngasi sana kiba match star Blue Hawk Raina Riyang Star nagamapabu run amada thoikre match si da Blue Hawk ke Jackie Chana wicket ani lawduna man of the match star kre Delhi da pangthok kiba Asian Cycling Championship da silver amadi bronze medal lawralabi ti Monorama Devi bu patsoi makha yaifalum na thagatpa phundroli Ki marks na sinduna awang pot sangbam kunaw da laiba mapam adugi school singda thang ta tambiba hodokre makata na lamdam asigi school singda thang ta tambiba horagani haina ki marks ki cherol amana khangalali Director of Youth Affairs and Sports ki cherol amagi matung ina Tenzing Norway Adventure Award ingnisingani tarani thoi pinabagi damag adventure gi lamda thoido hendopa gunchelaba naha sindagi darkas kauri application form directorate asidagi fangani hari application pisimbagi aroiba matam March tang kunni hari Ahanba Northeast India Mount Everest Expedition ki team ngasi Assam ki Kamakya Mandir da expedition asibu mai paknabagi damak khurumkre Northeast India ki mioi tara tarukna sabat team asi Dr. L. Surjina Luchingduna chakkiba February ki kumanga da Imphal ki Kangla Utrama mangda Governor Gurbachan Jagana lamthakibani expedition asigi team tha asigi kuntaruktagi Arunachal Pradesh ki tawang da meditation amadi yoga tawduna accreditation tawraba matungda Sports Minister yauna press conference pangtholoba matungda tha asigi tarataruta Delhi gi dama Guwahati thadokani hari tha asigi kunda Delhi gi Rashtrapati Bhavan President Pranab Mukherjee na Mount Everest ki dama lamthagani hari expedition asigi team leader oiriba Dr. L. Surjina tawang da pangthokiba meditation amadi yoga yamna kanaba phangki loinana team asigi climbers sing ana ayek amata yaude haina ISTV da Guwahati dagi phondoroli akoi lamlai phawamna tawang tawrobese Masih kuai lagi apa sih? Karena benda Everest kita nama tu na cuma ini tahu jauh dari, ada na tawang Manipur kuai wan bercinton Mount Isho ada macam tu ni. Ada macam kuai exercise atau PT atau yoga atau na fully kilometer atau 15,500 tam, offline kilometer atau juga. Lalu pada koi Kamboja amat kenapa berusaha mengatakan kota amat yang orang nak situai. Ada pada ini nusa keren koi tim doktor. Dr. Nelson Jema koi ini thado. Amma keren tahu kadang kan mana masih am situai nama sakit itu cari. Agar aing kan benda macam sudah sangat beragam di weather nak cuta beragam di koi tim church mungkin sukses orang kal. Ayang ku blessing boleh nanti. Ngasi ba ingasagi pau pizari ICAR la fer patagi phangba pau matungina ngasi gi khwaidagi saba degree Celsius kutra mathoi dasmik ama khwaidagi ingba degree Celsius tara dasmik nipan nusita yawbai ising manilgi chang ayukta chada humanga nungtildana chada kumapan nungjugi chang millimeter sunyani Leslap da maru ba mu kana pizari World Kidney Day ki thorom malim gi atai lebak sing da pangthong na bagu Manipur gi mafam kya da su pangthong na kre Chief Minister na ADC ki wakatabi dabasu Union Minister sing na ning batungan gani haina thazaba pirali hari amadi en soba ki na MPP ki President oikre ILP chana naba Bharat Sarkar da taksilagani haikre ngasi de ISTV ni pizaba pau mata sinjari ngeng tabiru sumu kana krumjari